Tampaki District Singi Deputy Commissioner Singna Panchayati Raj Institute PRI Singi Thabak Thauram Ataunabagi Damak Administrative Committee Same Gani Hairiba Asida Kumja English Singaniga Kulhum Doida Manipur High Court Takiba Order Ikai Kumnaduna PRI Kudingma Committee Sigi member Oina Happy Haina Ketrigao Assembly Constituency Manung Chanelaiba PRI Singna Lengaki Pukning Chingsilakli Hiramasiga Mari Lane Ngasi Imphal East District Kongpal Mamang Sabal Laikai de Laiba Kongpal Youth Voluntary Organization da Ketrigao AC PRI Singna Sinduna Pangthokiba Paumi Singa Unaba Amada Ten Top Nauria Zilla Parisat ki Hanagi Zilla Parisat member Oibeta Natana Imphal East District ki Hanagi Upadaksha Khetri Tamana Hai Lengak na Miyam gi Damak Paikat Pathabak Thauram Singh Miyam Damapung Fana Yohan Bada PRI Singna Achoba Thaudang Lauduna Lakli Bane PRI Singh Matam Loiraba Matung Matam Chana Mikhal Pangthok na Balengak da Kayarak Haizatuna Lakhi Adubunga Sifaw Balengak na Hirama Asigi Matang da Wafam Amata Fungdorak Balay Kidri Madudagi Mikhal Pangthok Tri Fawba PRI Singh Matam Sangdok na Bahayzaki Adubu Tarak Tabadagi Manipur High Court ta Wakat Ki Wakat Adugi Matung Inna Mamang Chahigi April Thagi Tang Tarani Panda Manipur High Court na PRI Singbo Urban Local Body Singum na Mikhal Pangthok Triba Fawba Matam Sangdok na Order Tarakhi Adubu Order Asigi Matangda Laingak na Wafam Amata Fungdok na Lakibane Loina na Mamang Tha Gi Kuntra Mathoida Tampaki District Singi Deputy Commissioner Singna PRI Singi Thabak Thauram Singh Taunabagi Damak Administrative Committee Same Gani Haina Order Thoklakhi Order Aduda Panchayat ki Chatna Kanglon Khangba Khangdabagi Thoina Mathau Tadaba Manba Mawongda Vote Thadaba Yaba Miyoi Amabu Hekta Committee gi Member Oiba Yabagi Wafam Yaurakhi Maramasina Panchayat ki Chatna Kanglon Khangdaba Miyoi Amana Panchayat ki Thabak Thauram Singh Tauhanbagi Mahutta Hiramasida Ningthina Khanghairaba PRI Member Singbu Committee Asida Yauhanbiu Haikhe 2017 da khalaba PRI sing asina makhata na aikoi election athuba matam da pangthok piyo karigumba election pangthok taba taragadi hanagi PRI sing ase amuk caretaker oina puhan biu haidana Manipur High Court ta aikoi na petition ama thakibadu koi kai khunajariba Honorable Manipur High Court na 18 April 2023 da lakiba order se hauji ki leiriba ikai khunajariba respected deputy commissioner sing asina su asigumba judgment amadi order sibu ikai khunaba utpiraga Hanagi PRI Singse Makhatana Administrative Committee Sigi Thaupu Bastai Yawan Biu Hai